Honda Activa scooter ama thouduna LAKPA MEEOI ama UCHIWA THAMBAL KHONGda MASHAK KHANGHOUDRABA Gari Achouba Amana Thomlambadagi Mapham Adumaktada Leikhidre HAIRI Presna phangba paw amagi matung inna thodok ase ngarang numidang pung 9:30 rom tabada thokibane laibak thiba thodok aduda Leikhidraba MEEOI adude Thoubal Leisang Them Wang matabadagi asem maimu chahi 58 abok pal Leikhidraba asem iboton kawi HAIRI Mahak na ngarang Kakching District manung chana laiba Yanglongda mahaki macha nupina luhongba ama yawnabagidamag thilamlaba matungda yum tamna halakpagi lambida laibak thiba thodok adu thokibane thodok thokpham aduda mayang Imphal Police Station gi osina luchingba team amaga forensic science ki team amaga laktuna yengsilaba matungda Leikhidrebagi hakchang adu rims ki miral sangda thamkhre HAIRI Mesi asiga mari lainana police na UD case ama register tawduna makha tana thijin humjin ba hawkhre HAIRI amaromda mesi asiga mari lainana JSC against the hit and run of asem maimu sing kauba JSC ama semkhre JSC asiga convener oina T momocha hawkhre thawdo asida January ba gari mapu ado phagatriba fawba Leikhidrebagi hakchang lawdaba haina so JSC na warep ama lawkhre HAIRI Nauna semkhiba JSC asina sinduna Thoubal Leisang Them Wang matabada leiba Leikhidrebagi yumda pangthokba pawgi mifam amada JSC ki member elsewhere na hai laibak thiba thodok asi thokraba matungda asokpa adu hanna yenglamdana chenkhriba ase imung manung amasung JSC na akanma maungda condemn tawe thodok asida January ba gari amasung gari mapu athubada mari lainaba singna phagat biyo gari mapu adu phagatriba fawba Leikhidrebagi hakchang lawkhiroi haina JSC na warep lawre haina so mahakta makha tanna phungdorakle Thomami baposi masa karino kamai to no sopra soktabra or kanbang ngamada ngamoitra habagi ibamda kitang pukhat piraka or yengjan biraka imung manung da pau phona biraka thambira magadi koi thambira mi bagi amna thamboisena koi thaga phongdo charangga tabane adubo karigumba wahi amata haramtana mirot amagi type chel laga leikibase thombira maga thamambiram ra habase koi leikidaba imung manungi taraptagi yam nungai taba amasung pendaba phongdokpaga loina JSC ama semjai ba JSC against the hit and the run of semaimu singhaina koi Thoubal Leisang Them Wang mataba sigi imung manungi behalf da semjari ba sidaida koina thamjai ba poti koi gi haiba mai leina ba gari former ne haiba sinaba sigi owner sing sinna thopiraktragadi or phab ji pawba koi imung manungi taraptagi achiwa hakchangju lawdabaina koi JSC gi taraptagi ama toina yanajaba ma leijari